pau majority masing leibana lengak sembada aruba oiroi center na khalakpa luchingba aduda NPF na sawat kan haina fungyar kendra ge MLA leisio kaising na haikre Kurum jari Am-Istv pau meeting tabiri wapum namak putaram nok jari pau sandok na pijari Majority masing leibana lengak sembada aruba oiroi center na khalakba luchingba aduda NPF na sawat kan haina fungyar kendra ge MLA leisio kaising na Am-Istv da phongtoragli wafam asi fungyar kendra ge alang da pangthokiba Khukok Students Union ki Silver Jubilee amadi Mari Raksuba General Conference Sports Cultural amadi Literary Meet hogdokpagi thauramga madi lenana phongtokhibani Exploring the Unexplored haiba theme da alang katamnaw glongna thaubu oiduna Khukok area gi khulsing na saruk yaduna January 13 fawba chathakadaba thauram hogdokpatuda Ukhrul ADC ex Vice Chairman Am-Istv NPF fungyar gi President Thota Singh Sanglai, TKS ki President Ramraichan Kaising, ADC Ukhrul ki ex-member Wungreyo Ningsen Jingba Serukya ke. Thauramadu da leisio Kaising na makhata kibada, hauzik lengak sem tribasi luchingba khanba ngamdabagi oiroi, lamdam asida tangdu leitaba purak na bahona bani. Center na lengak sem ba yana ba furup khudimaki MLA CSO ge luchingba singapun na famina duna, hona kiba ukre. Asum na center na athuba da lengak sem na bahona ribasi soidana mai pakani. Center na khalakba luchingba aduda, NPF na condition amata thamdana sagat kani lengak semlaba matungda tangdu leitaba Manipur ama soidana lakani haibagi thajabalai haiki Hujiki sarkar form tawbai se kano se president rule hujiki thammi se sarkar form tawbu de ngasi na tru haing sudum tawgani dissolve taw thoraga election taw sudum sarkar form taw hujik taw su kari su kai lete haing taw su kari su kai lete adubo government hujik se popular government form taw se yamwa ba thabak tinate maram di kano di majority leje hujik ki BJP ki 37 plus akoi NPF ki manga le full majority ni sida government form taw roi hai ngai ka su lete aduga BJP leader khan mangam da wafam de ai yam kano taw de subscribe taw de Sidi center ki call ni ako BJP central leadership ki call ne ba masi se any amada khan de loina support taw jagani habji hanna su BJP ki meeting leader mayam ki meeting da su phongdok chakram ne si se aduna asi se leader khan mangam da gi di oiramoy en su khanjai adugo whereas NPF ki rom da hairadi NPF di whatever akoi gi major partner ha tara BJP na khalak pa dodom akoi di support taw gani aduga Tuna government se form tawbada santi purak nam sida akhoi su dum hana de support tawla handak su dum support tawjagni haijaba Naharol Singhi matangda mahagna makha takhibada Manipur ase sports ki powerhouse ni haibasi mayamna yanare matam amada tangkul furup su sanabagi ihauta fazana biyawa ngamlami hauzikti tangkul sing sports tasu yauksan bangamdre lairik tasu thoidok hindok pangamdaba marak mayada leibana thabak tawba naha masing yamna hanthare sports ki ihauda yawba ngamdre basi matam ga chunaraba sanabung leitaba madik chaba training tawfam leitabadagi madik chaba sanaroi thoktabani awat pa asi ubadagi fungyar kendrada sanabung yangkhai ki mathakta semkhre sanabung asi Napi hauhan bada kudong chadaba kaya mayoknari lengang na thabak kaubada matam chana result laukthoktabana maram oiraga ningba kairaba naha kaya thorak naba maram ohele recruitment amagi result laukthokpada chahi manga rom changbana result haidorakpada yaudaba naha singdi atopa thabak apply tobagi tanja mangkibana ningba kaina leinari thabak fangdaba naha masing ka hena yamkhatli basi koknaba policy sembagi tangai fadaba leiri MGNREGA gi thabak ase numit masing suna piba ngamdri basi fajana pirabade hingnaba macha kharap phangba ngamgani haina mahakha takhi Manipur da unemployed youth yaman hujik recruitment hek tawraga chahi mari manga chang result declare tawda adui manung da moi kari tawda arum si chat pangam de som su job apply tawrame khalle adu thokrakte mai academic hen greba academic hen moi si kai chakan hujik moi si akhoina social evil oina ba social parasite oina ba akhoi si encourage tawbai type da chakreba result exam tharadi khudakta within a month or two manungda result thokpiba adun masu iren jana masu atopoje thibe ba manipur gi akoi policy program sem se long term policy sem batai adu prom action lo batai decision se prom decision lo godamni am delay tawba everything delay chat pasi aduna akoi se factory gumba sembi ba
adu natraga akhoi industry gumba promote tawbe mapan gi industry mayam kaurakpa adu factory mayam kauraga sidasu akhoi su local consumption gi oirasu asi da manufacture tawba darkar oi aduga moi bos short term training pibsi mass short term training pibsi darkar oi adi masagi production tawba heinabsu the sinpham se mathang mathang tv bisi important oi bram si mayam sanari ba mayam se ngak le kadai chakadam na mayam khanbiu Senior Citizens Forum Imphal East ki Marirak Suba Annual General Body Mifam Amangasi Imphal East Brahmapun Habam Dalaiba Basketball Playground da pangthokre Thauram aduda Senior Citizen Forum Imphal East ki President G.A. Ravichandra, School of Education Retired Director T.H. Samungau, Manipur Health Services Retired Dr. M. Kunjabihari, SST Retired Commandant G. Churchill na atoy pamithunglen sing oike. Senior Citizen Forum Imphal East ki President G.A. Ravichandra na phongthoki bada Senior Citizen Forum Imphal East asi leibak irang amadi ising ichang na maram matam cha na pangthokba ngamdana lakibani. Ngasigi mifam asida forum asigi oina anoba office barrier sing nong na khanduna thabak thauram kaya paikhatba hauragani. Imphal East gi tongan ba kendra tara dagi member chatruk hena leiriba forum asina October tang ama International Day of Older Persons sehi khudingi pangthoktuna member nupa amadi nupi ani ni khangatunai kaikumna utpagi thoram sing pangthokli loinana irang asina lanjena duna relief camp sing da leiriba IDP sing da angam mateng kaya amasu pangduna lakli haiba wafam sing phongtokhi 2010 dagi 2026 pawsida akhoi mi ji akhoi member sing si phanam na leidre mi samaga taraga nipan gumba main leidre aduna akhoi hojik leptana akhoi senior citizen sing welfare gi scheme nung karke tawnaba aduga akhoi gi Imphal East forum asisu Manipuri oiba apex body ema all Manipur senior citizen confederation na nama akhoi form tore toraga madu akhoi national level da national akhoi senior citizen confederation na du da akhoi adu mu affiliate toraga adugi akhoi amenity sing akhoi hallo ro sing na khudong chawa phangado mayam du akhoi punna phaminana ba madu gi pandam da akhoi yam kana tabuk sangjan da akhoi su affiliated akhoi member ama hoina akhoi kan hona jari Nongmagi oiba voluntary blood donation camp ama blood center Babina Hospital Sajiwa Jail Gate Khabaisoi dangasi pangthokre Thauramtuda Indian Red Cross Society Bisnupur District Branch Sambalai Sekpil School Kumbi Ideal Youth Development Organization Chayata Foundation Blood Center Babina Hospital Khabaisoi SBTC Manipur amati Max na kutsamna nasinduna pangthokpani Thauramtuda Blood Center Babina Hospital Khabaisoi gi MO in charge Dr. Yumnam Bijoy Sambalai Sekpil School Kumbi gi founder Moirangthim Okendra Genius World Record Holder amadi Mahakiloina B Medha Indian Red Cross Society Bisnupur District Branch ki Secretary Dr. Huidrom Romensu Sarugyaduna voluntary blood donor kayana lem EPK Sambalai Sekpil School Kumbi gi founder Moirangthim Okendra Genius World Record Holder na haikibada mathau tarakpada piragam yoy bagi punsi kanba natana atai pambai leitabana ba yaba myoy singna isana yana thoglaktuna minasi gi awatpa mention bada Sarugya minasi haike Malemdagi myoiba mutkiba matamda environment ta akaiba leiroi adubu malemdagi uchek uya floral fauna chingba sing mutkiba matamda myoiba da mangjaba changna chaithing pirakpa amadi amangba kaya oigani haina Manipur lenga ki Forest Department ki Chief Conservator of Forest Wildlife L Joy Kumar na phongdokre wafam asi thasi ki tangkun mathoi amadi kunnithoi ta pangthokadoriba Asian Water Birds Census ki mangoinana census asida sarugyagador ba volunteers singi oiba numit humni chupna chathagadaba motivational camp ama hogdokpa ki thoramda phongdoki bani Manipur lenga ki Forest Department Directorate of Environment and Climate Change Government of Manipur Loktak Development Authority Government of Manipur amade Indian Bird Conservation Network na punna kutsamna duna chathagadaba water bird census ki mangoinana pangthokba motivational camp hogdokpa ki thoramda Chairman Technical Committee State Wetland Authority K Samungau Chief Conservator of Forest L Joy Kumar, Program Officer, Directorate of Climate Change Dr. M.D. Habibullah Khan, LDA Director N.G. Sana Jauba, Kumbi College ki Retired Principal K. Jukeswar Amade, Asian Waterbird Census ki State Coordinator R.K. Birjana Mathang Sina, Chief Guest President Amadi Guest of Honor Sing Oina Sarukya ki.
Sendrada Leba Loktak Inland Water Transport Complex ki Auditorium the Pangthokba Volunteer Chaniang Khairom na Serok Yaduna Pangthokba Thoram Aduga Madilena AWBC ki State Coordinator RK Bridget na Fongtokibada Handak Pangthokadoriba Waterbed Census asi mamang da Pangthokiba Census Singdagi Kara Advance oina Pangthokadaba Maramna Volunteer Masing Hanadagi Hengani Loinana Loktak ki Mafam Yang Khayang na Punis Board Marfu Mangada Census asi Pangthokani Haiki Loktak Development Authority, Forest Department, Director of Environment Climate Change, actually put some of those in Karina. Hard mostly we Ramsar side in the Loktak the focus tower money. Objecti simultaneous count have like the volunteer missing and what I train volunteers. Aduna Tarik Kunma to is Loktak the focus tower 22 in a race of the well in Manipur. Identify well in Taret even Manipur Pumbi Valley, the Maru 85 spot at here and Chief Conservator of Forest Wildlife L. Joy Kumar na makata na Fongtokibada, Miram dagi pairakpa Loktak Pat amadi Manipur gi wetlands singda ningtham thagi matamda matam kharagi oina chaktariba uchek sing asi aikoina ningol na mapamda laktuna yarek lambani haina khanba changi matam aduda uchek sing asi aikoiga sagona draba yadraba potsak amani haibasi khanba ngamgani uchek sing asina aikogi climate ki sign amani masi kaudana Loinana Pangthokadoriba Census asina tungi mirol da kanaba kaya piramgadaba maramna isana achumba asengba data atu fangnaba puna honaminasi haike Lemoriba koigi Pulen Part, Kharung Part, Yaran Part, Lampen Part, si loina koigi division level sing sida loina koi identify tawro laire sijana second phase ka aduna Indian Valley state lairiba important wetlands sing sida da population estimation to bahar ka tang sun ha ho aduna asuba figure putosi Paugi marak thana temba break mata lominase Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu kudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Tada! Hindi magigano. Ano ba tamo? Sige yung say, next time din na check sin na sila ka tamo ba nine. Tada lang si juhar habaga am takidar bo. Asum na, mayam na machalbo na option lugum. Masige yung masibu, aso yung an ko kada batagi. Next time din na seli. Next time din juhar habaga ng top na basim bani. Zaman technology siya na na concrete ka top na tinaba matamda. Kapag ang mukha na angle adli. Next TMT, strength is in the quick. Honglagli ba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti kuding magsibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Free Gynecology Camp January tha asi Cervical Cancer Awareness Month tabaga iroinana Siza Urban OPD kaisampatna lakadoriba January tang 12 dagi 13 phawba ayuk pung 8 dagi ama phawba Free Gynecology Camp pangthokjagadauri Free Gynecology Consultation Free Ultrasound Screening loinana Investigations and Procedures singda 10% concession su pizagadauri akupa marol gidamak pizariba number asida paw phawiro Break imatung taramnok chari paw makhatana pizari Babina Hospital Khabai Soina Lamdam Asigi Manung Hanjina Leba Irang Asina Sokhalaba Mafam Singi Miyoi Singda Haksel gi Oiba Ana Layengi Khudong Chaba Piduna Masa Mau Faba Khunai Amak Ohenaba Changsilakpa Khongthangi Makacha Tharakpo Oinangase Bisnupur District in Ningkhong Municipal Council Ward number 13 da Lamdam Adugi Lemjabi Celeb Group Amati Ningthaukhong Municipal Council ga Khutpun na Khusam Naduna Nomai gi Oiba Free OPD Camp ama pangthokre Ningthaukhong Municipal Council Ward number 13 Community Hall da pangthokiba Free OPD Camp aduta Babina Hospital Khabaisogi Doctor amati staff sing na makhal kaya gi ana layengi khudong chaba pikhibaga loinana hidak langtha kaya sulem na pikhi Puna Ningthaukhong Municipal Council gi manungdagi lakpa miyoi chani romda khudong chaba pikhiba camp aduda General Surgery Consultation amadi Free Ultrasound gi khudong chaba su pikhi Pangthok liba camp asiga mari lenana Babina Hospital Khabaisogi Hospital in charge Laipupam Boros Sarmana hai Babina Hospital gi wakhalon lamdam asigi mipung khudimak tinjang kaijang daba masamau fana leiba haiba aduda yumfam oiraga handaki irang asina khudong chahandraba manung hanjina leiba miyoi singidamak
free OPD camp asi pangthokpani makha tanasu leptana camp asi Manipur ki tampaki mafam singda pangthoknaba pandam thamli loinana camp asida layengba lakba karigumba makha taba treatment ki mathau taba leirakba patient singdasu hospital gi maikai tige ahenba facility kaya pibagi package su piri haike ningthau municipal council gi community organizer oina su leiba lemjebi self group ki member S Premila Devina lamdam asigi miyam gi awaba amadi khudong chadaba kaya ubiduna babina hospital ngasigi free OPD camp asi pangthokpagi damak thagatpa phongtokki ꯑꯩꯈꯣꯏꯒꯤ ꯑꯦꯄꯦꯟꯗꯤꯛꯁꯀꯨꯝꯕ ꯒꯣꯜ ꯕ꯭ꯂꯦꯗꯔꯗ ꯅꯨꯡ ꯂꯩꯕꯒꯨꯝꯕ ꯀꯟꯁꯇꯤꯄꯦꯁꯟ ꯇꯧꯕ ꯈꯣꯠꯄ ꯂꯩꯗꯅꯀꯣ ꯅꯨꯡꯁꯪ ꯂꯩꯕ ꯑꯗꯨꯗꯒꯤ ꯍꯥꯔꯅꯤꯌꯥ ꯐꯦꯁꯇꯨꯂꯥ ꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯗꯨꯝ ꯅꯨꯄꯥ ꯅꯨꯄꯤꯗ ꯑꯗꯨꯝ ꯊꯣꯛꯄ ꯄꯣꯠꯅꯤꯅ ꯁꯨꯃꯥꯏꯅ ꯁꯤꯒꯤꯗꯁꯨ ꯑꯩꯈꯣꯏꯅ ꯐꯣꯀꯁ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯄꯤꯖꯕ ꯑꯇꯩ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯔꯒꯗꯤ ꯐ꯭ꯔꯤꯗ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯑꯃ ꯌꯦꯡꯖꯔꯦ ꯍꯤꯗꯥꯛ ꯂꯥꯡꯊꯛꯇꯁꯨ ꯑꯩꯈꯣꯏꯅ ꯐ꯭ꯔꯤꯗ ꯁꯤꯗ ꯌꯦꯡꯖꯕ सिटी खर लापना लेबनेना म्युनिसिपालिटी एरिया चिंगगसो असिगुम्बा जेंगबदा यामना खुदोंचाबा हॉस्पिटल सिंगदई खर लापना लेबनेना अदुगुम्बा हॉस्पिटल दा चटपा ngamdaba मसादी नारे खंगजरबा अदुगुम्बा से बबिनागी तरफदगी लैकाई सिदा लागा सिदा अल्ट्रासाउंड लौरगा इसा सिदा करी लैरी हाइबा खंगबगी तंजा अमसु पीरियबा असिगी मतंग सिदा अखोइसो याम नुंगाइजे Sea Waves Manipur na sinduna tongan ba lamda award fanglakhraba sing okpagi thoram ama ngasi BT Road ta leiba Irawat Bhavanda pangthokre award sing okpagi thoram aduda eminent critic and translator su oiriba NG Ipoton Sea Waves Manipur gi president PH Braja Mohini amadi tongan ba ai bi sing na thoram mapu oina serugya ki Manipur da leiriba ai bi sing asina wana izariba wari amadi saireng na chingba sing ase mapalam gi miyoi sing na paning labasu marol khangdabana maram oiraka paba thoktana leirakba adu Sea Waves Manipur na haukiba English ngani ahum dagi hauduna aikhoi gi londa iriba sing ase translate tawduna ihan hanba oina wakhal manaba kangu sing punsinduna linkhat khibani hairiba English ngani ahum da haudokraba matungda English ngani mari dagi Sea Waves Manipur na lamdam asigi wari amadi saireng na chingbada translate tawduna award fanglakhraba singbu Sea Waves Manipur na sinduna pugning thogotuna laki haina wa ngangkiba singna phongdoknaki Loshilakpada maroiba pau amuka na pizare Majority masing laibana lengak sembada aruba oiroi center na khalakpa luchingba aduda NPM na sagot kani haina Fongyar Kendra ge MLA Laisio Kaising na haikre Hauzik Fawbage na Am-Istv na sandok jaba Manipuri pau matang sa loizare mireng tabiri bapum na mapu amuka na khurum jare